आकाशवाणी इम्फाल आर.के. गोरानी न पाउ पाजरी। मुख्यमंत्री युमनाम खेमचाना ngasi androda nauna saba ima kaithel amasung khundongbo mapada thobal tore mathakta saba thongani sangakhre sangabagi thormod da wangang laduna मुख्यमंत्री युमनाम खेमचाना hai andro kendra asi mahausa gi phajaba kya leiba mafam amani masida mausadi muttana legrab andro gi mai haujiksu ngak senduna thamli Asia lamdamda andro ase nat amde chanabi ga sagona raklaba ariba mafam amasu oiri magna hai Ando kendagi manung dilaiba intervillage rosing phagat hanaba sarkarna lupa koti tara kaithonaba thorang tauri kendra asigi oina municipal office laitriba asisu nongna sanaba khongthang sing paikhat lagin haibigi thajabasu pikhi mukhyamantri na makhata nahai manipur gi haujik oiriba tangdu laita da phibam asina raija asigi senmilonda sauna chaitheng pibada natana mai masing lamdasu apan ba kaya ma piri santi leiba lamdam am oiriba matamda chakhotpa purapang ngamgani Maram aduna sing amasung tampakta khundari ba phuru khudimang na lamda masida santi prona bhone minasi haine su mukhyamantri na apil tawkhi Ukhrul jila gi manung chana leiba sangkai kuki khulda masa khangda mi singna India Post ki pochei puba gari ma phaduna puru re hairi khogi Ukhrul pawmi sorting simren hai thodok asing asi ayu pung tara taba matamda litan police station ni manung chanba yangang pokpi amasung litan ni marakta thokhibani केंद्र सरकार मखा लेरिबा पोस्ट डिपार्टमेंट गाड़ी अदु इम्फाल दि उखुल तमना लाकपदा सखंगदबा मियोय सिंग अदुना लंबी दि फादुना पुखिबनी थौदो अदुदा मियोय कया दि एंदो कदबा एटीएम कार्ड यावना मेल बे कुंथ्रा मंगा हेना अमंगा ता थोलमखि दोमिन ओइनमक ड्राइवर अमदे गाड़ी अदुदि असो एंगाम यावदन थादोरकले हाइरी Security Force na thiba hombi thabo chathabada Bishnupur jila gi lamdan amasung geljanglon na awang thangba sarukta gi khusu khola kyamron phagalle Manipur Police ki pauna hai akang naba paw ama phangbadagi Manipur Police ki kangbu amana mafam maduda thiba hombi thabak chathaki maduda AK47 rifle ama double barrel ama country made sniper rifle ama 9mm pistol hum phagat ki Kha Manipur College kakna chei hum pusurokpagi Diamond Jubilee thoromnga chi college asigi multipurpose hall da pangthokre thoromaduda kakjing kendra ki MLA Mayanglambam Rameswar college asigi founder amasu oriba hanagi mantri Nomaithem Nimai college asigi principal Dr. Okram Rudrababu amasung higher education director Laisram Radhakant Saru yakhi Tharumgi saruk amo ina college asigi sahi ke report amasung magazine phongki amadi college asigi oja singna iba innovative research koba larik amasu phongki August kuntareta pangthokadaba chaklam khongchat ningsing tharumgi saruk amo ina M suna sinduna ngasidagi mathau sangba thabum hogdokre Imphal gi DG Higher Secondary School da pangthokba tharamadu maru oina mipal tangdaba maromdom lepsaba ngamba Manipur am ohine ba pandam da hogdokhibani Imphal Khumalampa Men Stadium da chamga kuthra manga suba Duran Cup ki hayang Imphal Lake hogdopage match asi yengba yanabagi damak Manipur Sarkar office sauna mai tampham sangsing aided public sector undertaking corporation and autonomous bodies sing hayang sudi tangkhai oigani haina sarkarna laukthokre Imphal Khumalampa Men Stadium da hayang amasung tha asi kunthra amadi mathang thagi ahum manga mapan amni taran thot sannaga dori bacham kunthra manga suba Duran Cup lising kuntaru ke match sing Akashbani Imphal na sangai channel da live commentary tawduna sandokani hayang goin thilpung manga digi match lodriba phawba commentary asi sandokani Assam Rifles amdi Mizoram Police ki apunba kangbuna haukibani min humni asida Myanmar macha ani yawna miyoi taretagi lupa koti taramri henbagi drug yawna atei nisagi polam kya phagatle Assam Rifles ki pauna hai tha asi kunmari digi hauduna ngarang phawbada Mizoram Police Excise amasung Narcotics Department ga loinana tonga tonga phamsing da thiba hombagi thabak chathaki maduda yamlapani nisagi polam sing adu phagat khibani Polam sing adugi manung da lupa koti taruk makai henbegi mamal oigadaba methamphetamine heroin powder gram humputaret ton ni phurongi kwa supari yauri Glasgow da chathariba Commonwealth Games da Bharat na sanagi takaman ama lupa gi ani senjing ama puna takaman mari phangduna nipan subada leiri Australia na sanagi takaman tara taret lupa gi mapan ama de senjingi tara mari puna takaman ni phu phangduna ahan bada leiri pauloi jare